Haujimaroi Bapau. Tungan ba kuki lalulup singa taungnariba suspension of operation chahi ama sangdokpa haina ngasi Delhi da pangthokiba nakal ahumgi wari sanabada yanakre. Tungi mirolbu maribak nungsibagi mami tahanba mathau tai haina Works Minister TS Bishwajit na phongdokre. Amadi Manipur dasu malemgi yelongmigi numit thauram pak sanna pangthoknakre. Kurumjari. I3 Pauming Tabir Basmutaram Nokchare. Hauzima Punga Pau. United People's Front Amasung Kuki National Organization ga India Government Amasung Manipur Government ka Nakal Ohungi Oiba Wari Ngasi New Delhi da Homluk Subatangkak Oina Mai Partner Pangtukre. Mipamaduna Lalulup Singh Asiga Taunariba suspension of operation Matang Sahigi August Kuntramate Fauba Sahi Ama Makatana Sangdok Padayanakre. Pung Ohumlong Wari Sanakiba Aduda Joint Secretary Northeast Saitendra Gagna Choloke. Luina Wari Sanaba Asigi, interlocutor Hapagi Wafam official Oina Lautoke. Manipur Government Ki Maikaida Principal Secretary Home Dr. J. Suresh Babu, ADGP Intelligence Pramoda Asthana. India Government Ki Mihut Oina DZMI Colonel Amit Tiwari, IBG Dr. Baljit Sarugyake. UPF Ki Oina Wangang Loy Arong Kibgena Luchingduna, member Tarana Sarugyake. Ken Ogi Oina silent Haukip na Luchingba member Mapana Sarugyake. Political dialogue si naungna interlocutor oiraba Dineshwar Sarmada Kushinake. UPF ki wangang loy aron kibgena mifamadu loiraba matung aikogi mihutka wari sanabada kuki singi political issue asi naungna khalaba interlocutor na yengsinaba Manipur gi kuki taba mafam singda athuma matamda yengsin balak lagani. UPF amasung Ken Ogi state hut tan bahaiba demand ase hongdokpa leiroi issue asi athuma matamda khananaba interlocutor na athuma matamda mifam ama kogadabani hairi. Ngasi Delhi da India Government, Manipur Government, UPF, Ken Oga Nakal Ahungi Wari Sanariba Sibu Sagaladuna, Kangpokpi District Headquarter da Tongan ba Kuki Civil Society Organization Singna released Kre. Kuki Women's Union na Lamzing Duna Chat Kiba Kongset Adu, Thomas Ground Kangpokpi da Pullaba Matung Kangpokpi Kaitel Fawasat K. Kuki Inpi Kangpokpi District Key President Saikomang Kongsaina Kongsada si India Government ta Kuki Miyamgi Aningba Apamba Adu Kangan Bagan Luinana Matam Sangna Lushindana Laklaba issue si Lushnana Batakshin Bani Haike. Kuki Women's Union gi Luching B Ice Dok Thangna Ahumlak Suba Tangka Koina Wari Sanariba Sina Kuki Singi Tongan ba State Ama Sembagi Wapam Kumang Sokshin Bangangani Haibagi Tazabalay Political issue si Government of Indiana Atubamatamda Lushin Binaba Konabiu Haike. We hope and pray that the third round of political dialogue between UPF KNO today will expedite the formation of a separate state for the Kukis or political aspiration. Today we remind the Government of India the Kukis' contribution towards the Indian freedom movement. Please remember the Kukis War of Independence 1917 to 1919. Tungi Mirolbu Maribag Nungsibagi Mami Tahanba Matautai Haina Works Minister TS Bishwajit na Phongdokre. Wafamasi Minister na ngasi BJP na Sinduna India Pumba Pangthokliba Maribag Ningba Athoba Singda Ikai Kumnaba Utpa Thorongi Sarukama Oina Manipur gi Athoba Singda Ikai Kumnaba Utpaga Mari Lainana Phongdokhibani. Works Minister TS Bishwajit na Luchingduna Nupilal Complex ta Lairiba Ima Singi Ningsing Khubam Thangal General gi Mongpham MJ Avenue da Laiba Mahatma Gandhi gi Mitam BT Park ta Laiba Site Miner Amadi Kasam Park ta Laiba Haipau Jadonang gi Mitam da Laisu Katke Thoramadu da Agriculture Minister V Hankalian Amadi BJP gi Thaupuba kya susarugya ke Minister Bishwajit na Nationalism Amadi Patriotism gi Wakhalol Chalhanduna Lamdam asibu mitop ki akan basafu dagi ngakthokpagi Wakhalol tungi mirol da Chalanba mathautai haike Sigumba akogi nationalist ki wakhalon aduga patriotic ki oibo wakhalon achina akogi tungi harukliba angang singna haron singsta akoi sigumba gi wakhal ji chuhalle harakanda nationalism habsi karino aduga akoi lebak kamaina akoi ngakse gani amadi akoi iromdom akoi kamai tawdana independently akan ba atopa miyan macha jingi akogi safu dagi akoi karmaina ngakthokadagi habigi wakhalon ga lonana akoi na athobo singbu akoi sigi damakda kathok pikraba athobo singi mafam da akoi laisu katana ngasi akoi ningsingba asina tungda lakadaba charol surol dasu afawa ma ohona bagi pandam amagalona akoi ngasi panthok chabani Lamdamasigi yellow mi kallo haiba khongjang da khwaidagi chawba thodang lawriba JCIL PS na sinduna
International Day of World Indigenous People की observation पांगथोखरे कैसामपाट कैसाम लेका युमजाव लाइरंबी community hall दा पांगथोखिबा थौरम मदुदा JCILPS की convener Arjun Telhaiba हानगी convener Ice Ibotombi Kuman amade tongan ba फुरुक की लुचिंगबा क्यासु सरुक याखे Mahiro Yamadi CSO की लुचिंगबा क्यासु यावखिबा थौरम मदुदा येलोमी सिंगना थेंगनरिबा थौदोक वाथोक खुदोंग चादबा सिंग अमदे येलोमी कन्नबगी दमक करी थौदांग लौगदगे हाइबगी मतांगदा लुचिंगबा कयाना मखोइगी ओइबा मोट फोंदोकनखे एगी इजुमांगता एगी खुनमंगता चावखटलेगा चावखटपा मणिपुर हाइदुन कोबो याबरा तप्पा खक्ता चावखटलेगा मणिपुर चावखट हाइदुन कोबोसु यारोय अदुना चिंग तमनी मक्से हौजिकसेदि एकोइना खनगदबदि चिंगदा ओइरो तमदा ओइरो इनर लाइन परमिट सिस्टम गी थबकसे चत्रि फावबदा एकोइगी चावखटपासिदा खुबांग चावसिन बसुंगम ngमोय हाइबसेसु ए थमनि चिंददि एकोइ इंटीग्रिटीस याम लावी खुलाव खबर दा खांगदे न्यूज़पेपर दा खांगदे एसु फना याम ngang न लोजै लौरबसु चिनबन खक्तदा लौरगा थबक ओइनदि चथदब मरम असिना एकोइ से हे वखान तिन्नदबसिला मणिपुर लेबा मणिपुर के लमसे मणिपुर स्टेट के लमसे मसी मणिपुर लेबा इंडिजिनस कम्युनिटी सिंगा सिदे मपुनेबा मसे कोन भारत तिंगिबा मतमबसु हाइबा लमसिंग से पुरगा तिंगिबनिना अखोई के इंडिजिनस राइट लैंड राइट ता मसे अखोई आइबा मखल अमदगे थुगाइबा सेगाइबा खाइदोपा सुनसिंबसे यारोइदबनि हाइबसे मसे अखोई के इंडिजिनस राइट ऑफ लैंड की मतंग दा फजन दम पल्ले Tripura People's Front Northeast Indigenous Peoples Parliament amadi International Human Rights Association Tripura chapter ga punnas khuzamnaduna World Indigenous Day thoram Tripura gi Jampui Jala Community Hall da pangthoke thorong gi sarukama oina miyam gi khongchut amasu pangthoke matung tarakpada seminar amasu tongkhai da pangthoke thoram adu da ulfa gi General Secretary Anup Chetia NIPP gi coordinator Ningthau Chalancha TPF ki President Patal Kanya Susarugya ke TPF na puthokpa Survival for the Sons of the Soil of Tripura Mingthon ba booklet amasu phongke Apun baleba ki Mahiroi Singpanglop AMS Bisnupur District Committee nasu World Indigenous Day thoram Nambol da leba Ibudau Khorifaba Community Hall da pangthoke thoram adu da Nambol Maikai da leba school singi Mahiroi Sing tongan ba civil society singi organization gi luchingba sing su sarugya ke Thorongi Wangangloi Oikiba MU ge Professor N Sanatombana Sing amasung tam lingzen manaduna amatta oina leminaraba matamda kanana su singna bangamloi haike Desangi President M Angambana Hauzik Aikoigi Chanabi Lol Amadi Yellow Missing Mankiba Yabagi Pibam Amadalakle Ngasimak Aikoi Isagi Lamdamda Minority Tarakle Haike Sing announcing my everything I quick come in the Gadabadi Mapa Lamdaki Sansalapa Mitu Mian Sasichina I quick is Hassan Pai Bakurabani I quick the lady ba missing there Masi minority ta missing I would put away I quick majority that Manipura I quick minority tare Adu Taragadi I quick carry to come to I was there Masina quick na kamba masagi Lao People Democratic Republic ki Betiane da pangthokpa Asian India Dialogue Honorship ki Kunmanga Suba Anniversary Celebration Conference da Sarpyariba Chief Minister N Birena ngarang Laos ki Prime Minister Office da Minister Kharaga unaduna wari sanakre wari sanabadu da Chief Minister N Birena Manipur ga mafam adugi chinjak ka manaba kaya lerambada nungaiba phongdoke Leibagani gi maru oina North East State Singa Tourism amadi IT sector da punna thabak tawminanabagi apamba phongdoke Sangai Festival da Minister Singh Saruk Yanana ba phongdopaga loinana Barton Torokani haiba wafam su thamlam ki hari Look East Policy asi Prime Minister Narendra Modi na Act East Policy on Toktuna Southeast Asia country singa hena naksinana ba honari haina su Chief Minister na phongdoke Kanglai Park Students Association case ena lamdam asigi yellow missing kanana ba sangsilak pa khongjang kansilakle ngasi case egi thomi singna lampel patalai ba Imphal West ke DC complex ta thomjin kre khongjang aduna Imphal West ke DC unana ba hona bada DC masalaram dabadagi DC office building changpham solonsin ke case egi President M Lakshmana Yellow me natabana bot lepa yaroi Assembly constituency Nepal da yellow me sing reserve tawgadabani taliba davi ase phangraba fawa khongjang sanction khigani haike
अखोगी असेंबली दा अखोगी हौखिबा अखोगी जुलाई 38 दा अखोगी असेंबली हाउस दा ऑनरेबल सीएम दा थंबिगी वफम हाबदि मिदो मयानसा सिंह की असि लौथोन बदमक्ता अखोगी ऑफिशियल जी तानर कान असेंबली लोर कान थौल होट कने हाइगिबा लोइनना असेंबली कॉन्स्टिट्यूशन निपान ने और कान असेंबली कॉन्स्टिट्यूशन खुदिमा रिजर्व तौबुसी का मरी लेना केसे यावना अखोई ऑल पॉलिटिकल पार्टी की अखोई म्यूट सिंह सेंटर सल तक्सिन मिनसी हाय थंबिगी वफम ngasi phawda assembly loi khaba aduga matam asiamna kuira phawda thabak to onthorak tabsigi manung san onthorak tabsina maram organa ngasi kese gi thomi singna ngasi akoi gi mitu mayan sing akoi gi sansin beda kwari ga chuba thodang lowiri ba akoi imphal west ki dc gi office ngasi akoi na lorsi sabane aduna akoi na tanjari demand sing ase akoi yellow misigi hingba madi siba mari leina ba adumba akoi gi kolama ga oibana maram organa kese na तालिब दिवान सिंह असी फंगदि फावा हनब लेतना खोंजंग सिंह असी लेप लेतना संगिन जगनी हाबमसु अखोना थमजरे डॉक्टर अमगी तौफम थोकपा मथौ चप चाना पांथोपियु ट्रांसफर ऑर्डर थोरक लगा निंगाई तौबगी हाइनबी थादोपियु हाइना हेल्थ मिनिस्टर एल जयंत कुमार नंगसी रामलाल पाल हायर सेकेंडरी स्कूल द पांथोकपा डिवर्मिंग डे हौदोपगी थोरम द हाइक्रे मिनिस्टर ना मखाताना सरकार की पॉलिसी प्रोग्राम की मतुंगिना सिंह द ट्रांसफर ऑर्डर थोरकपदा तोला तारब सिंह सेवा तौबनी खन्ना चटपियु हाइखे we have big review akhoi chiki chai ba khoi to legislation to ke to chiki da mu yin be to ka apa ka ta hin tha de khan ri ba team chai la sa ka ta hin tha de har ri chai ground bi ke no hai ta ke ni ngara doctor ma ada par koi ko ni ya tha do ma pa to bacha pata ara pa chaki bi ma pa to stroke to ni hai bo ye lai to ba ga ni bi sam ba ga kai khal ga lai to bi nah sebagai ai bayang di sebat toke besar sebat toke negara di sebat toke anu kan kali bagi life shift toke ada tu ni doktor mula tapi ni bagi berapa atau kita panggil bagi berapa tu dia ni they are treated just like God but just to the contrary of the doctors but we don't want to life shift I say I am very sorry and your apa di doctors in the so my earnest request to all our medical officers what is with pada jangan kita main professional extra kita tu yang diraga apa di show waktu live sektor apa sih nah request of Directorate of Health Services Manipur amasung State Health Society Manipur anina puna sinduna pangthokpa thoramadda Health ki Parliamentary Secretary S Basandra Health Services ki Director K Lokendro Family Welfare की Director K Rajo अमसुंग Education की Additional Director K.S. लालमनी सु सरुक याखे District Health Mission Society Imphal West na sinduna National Deworming Day की थौरम RD Winglam Field पांगथोखरे थौरम अदुदा District Health Mission Society Imphal West की District Mission Director Aiskula Family Welfare की Officer Dr. L Indira CDPO Jamini Amadi Ragini Devi सु सरुक याखे Sahi amadagi taramapal phawbagi manungda leiba angang singda hidak pithakhe Sahi gi ani suba round gi National Deworming Day thoram Imphal East District ki oina ngasidagi hokre Soibam Lekai Community Hall Porompatta District Health Society Imphal East na sinduna hokdokpagi thoram gi sarukam oina mairoi singna rally ama suchatke thoram adu da ICDS Imphal East ki District Program Officer KS Barpananda CMO Imphal East Dr. K.S. Indra Imphal East की District Family Welfare Officer Dr. T. Nilakanta Amadi ZEO John Tugi DI T.S. Jadumani Nasaruk Yake National Rural Health Mission Tamenglong Nasu National Deworming Day District Hospital Complex sa Hogdokre Thoramadu da SDO Tamenglong Kacham Thai Gangmai CMO Dr. Chambo Golmai su Saruk Yake District Health Society Bisnupur amasung Brighter Academy Nambol nasu National Deworming Day thoram Public Theatre Hall Nambol da pangthoke thoram aduda DC Bobby Waikom CMO Bisnupur S Bobby Chan ZDO Bisnupur and Tikendrojit CIC Nambol gi MO in charge P Merazau susaruk yake Bobby Waikom na angang singi mama mapa amadi asa singna kupna senaduna masamo phana thamnana ba hunagadabani haike District Health Society Thawal na susinduna chahi amadagi taramapal phawbagi manungda leiba angang sing tin leiba leina dagi ngakthokna ba National Deworming Day thoram DC office da hogdokre thoram adu da DC L Navakishore CMO Dr. N Jayantakumar Deworming gi Nodal Officer Dr. KS Trustee su sarukya ke thoram gi sarukam oina mairoi singi khongchat amasu lamthake Handag Assembly na pass tawkiba Manipur Private School
Registration and Regulation Bill gi matangda Education Minister na pirakhiba thajaba wafamda yumpham oiraga All Manipur Recognized Private School Welfare Association na makataba warep sing lokre Bill asigi mamangda hana recognized pikraba school sing amuk hana recognized tawhaloi haiba Minister gi wafam rule sembada yahon baga loinana rule semba matamda association gi mihut yahon gani haina pikiba thajaba adu Director Masana Association da aiba oina pianba Bill asigi mamangda hana recognized tawkraba school sing chumnagi isam samna bill na piba condition amadi criteria sing yaudana mamangi recognition process da based tawduna registration tawhan bahaina warep lokre Hausi aten babre amtel lokjare Ngasidi suara hajinge Ture loi ture Kari no tu ti sa Masi kari gauza Sidi Yoshi ni ne Masigi Yoshi Tata tisko ni ne Adudi sanagi mohut yang na sinba yamdre Upon a fitness center na Sinjaba Manipuri prize quality chawba competition 7 state level transformation challenge 2017 pangthok charagani competition asi tha ahum gi manungda arumba yamna henba amadi yamna watpa miyo singna masagi normal weight ta thamduna chungfiral jab henba changdam naban tha ahum gi manungda hakchang su bhawba aduga 1 lakh prize su phanghoba upon a fitness center for better health society Sky Hospital da world class interventional cardiology ki kudong chab lejare operation togdana heart ke ahobo menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani ding hen Sky Hospital la mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr L Shyam Kishore gatanabiu ningam hogdana ba hana booking tawbiu Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. New Light Public School, Kanchipur, Old Palace Road, a co-educational institution under COSEB. Admission is going on for Class 11 Science for compartmental exam pass students. Special classes to be arranged, hostel accommodation inside school campus. The best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkombi. Jerome Hotel, Palace Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazaar, India, near Nepali Mandir. Break matung na mayamu taram nokchari. Laglaba Independence Day gi thoramda pamdaba thodok thoktanaba police na mafam kayada akanba mawongda section thorang lokhalake Imphal East police na ngasi Mahabali kabui khulda thiba humagi thabak chatakre mifa mipundi yaukide Imphal East police ki additional SP operation M Kumar Jitna section thorang lokhaliba asigi matangda wafam kaya thamlagle Imphal East district ya atengam thoktanaba Imphal East police na makata na SARS Coordinator SARS operation Satabani हम लोग सुबह नहीं अच्छी नमावली कभी कुल देने कोई नहीं चिंगे नहीं आए वो बमों के लेके अभी वो मुझे सत्ता से याद दबा कोई याद एप्लीकेशन की वो हम दबा खरा मुझे कोई नहीं पिकअप तो मकाता रहा पाँव देने कोई उसको फोकता ना बा पुलिस ने यहाँ करना कोई नहीं आए वैसे यहाँ हम लोग नहीं चाहिए Amaramda Thobal District Commando na sunga sa inupi police ka loy na Thobal Ketri Lekaida Angan bayukta nupi yaw na puna miyoy chanigi matakta verification chatakre. Saktak si yarom daba miyoy mga makataba verification gidamag Thobal Police Station na kre. Sa sige MBBS, BDS tamna ba All India gi oina pangtokpa NEET exam da Manipur gi reservation da mitop yawi haibagi watok oikibi ne hajen maki sit adu surrender tokre hare. Maki cherol adu RIMS ki authority da pisilaba matung da RIMS na ayaba pibaga loinana Medical Directorate ta yohon kre. Directorate na su maki cherol adugi ayaba pikre hari.
स्वास्थ्य भारत मिशन की मखादा अकोइबगी फिबम लू नालनबा अमदी अमांग असोय मफम चाना थमनबगी पांदमदा लमफेलदा लैबा PSED इम्फाल ईस्ट की ऑफिस दा लमतु सेंगदोख्रे KSN येलोमी कननबा संगशिलिबा खोंजंग सौगलदुना पुरेरोंबा इमा कैथेल फंबी सिंगना सिंथा लेप्तुना वाकनी फम चतख्रे Assembly segment निपान दा येलोमी सिंगी सेट रिजर्व तौगदबनी हाइबा डिमांड असी गवर्नमेंट ना थबकता ओंथोक्त्रिबा फावबा खोंजंग संगशिनगनी हाइरे याम थुना येलोमी सिंगजे कोई सिनिपांसिदा सिट पीवी दबा तारगदी सिगी मखा ताबदा खोंजंग अदम मखन मखन का चंगसनबा सेम साजे Socialist Student Union of Manipur na sinduna hapta kangjebung da chathariba ahanba Imphal Trade sogi sarukam oina ngasi lamdam sida private school sing masing thingamdana hengalakliba asi afaba nate haiba hiramda mairoi singi debating competition pangthokre sangdamna baduda tongan ba college amadi higher secondary school gi mairoi kuntrama thoina saruk yakhe Thaugal Event Solution Amadi Center for Entrepreneurship and Skill Development Manipur University na sinduna Numid Humni Jatagadaba Food and Customer Service ke workshop Center Asigi hold hokre Thoramadu da Center Asigi Director Professor CS Ibohal Takogi Chaksangi Mapu Posangbam Loken Susaruk Yakhe Makui Nagagi Asang Turel da Pickup Ware Sakre Haina Minor Irrigation Department ki Executive Engineer in Charge KSIS Jotinna Media da photo utkiba adugi thabak mafam mari leinaba singna August 15 fawgi manungda utpangam drabadi akan bakongjang sangsilagani hari Manipur Press Club ta pangtokpa pawgi mifam amada athon abon maina langkang turel da MI na project amata paikate hairaga in solution ni tara ni thoidagi tara manga fawgi manungda paikakadaba AIBP gi makhada Henkopau Koba contractor amada Waikot Faida Pakadam Saba amasung irrigation canal gi work order pikibasina karamba langka turel no hangke makui gi khunja majet ke bona executive engineer na aranba khudam putoklaga department pu lan honaba honare magna legal action lawragani haibadu thabak mafam takpa ngamlabadi kaisum sangda changbige takpa ngamdrabadi executive engineer gi mathakta kari tawba ngambage haibadu taklagani haike Jim Gilam sida MI di tabak si yamna laibini sudabusu yam laibini habisi ekoina kham laibini kui asam river approach bukui naga haibu tabak si athu mununda la paket bininga natraga ekoida within 15 August mununda la ga wari sabininga haina mayam da khangan jibni Indian Youth Congress ki Foundation Day ga mari lainana Dulalen Kabole kai da leba children home da chana thakna ba polam amadi boy kolom singgen thokre thoramadu da youth ki president Amir Hussain MPCC ki secretary M Subasan Bra youth ki general secretary S Kajal amadi atai thaububa sing susaruk yakhe British ki makuttagi Manipur bo ningkha tamna ba hona bada achoba thodang laukiba haipo jadonang gi kaisam pat leiba jadonang park ta lamtu sengbagi thabak chatakre Sagolban BJP Mandal na Sinduna Pangthokiba lamtu sengbagi thoromaduda Sagolban Kendragi Hanagi MLA Dr. KS Loken Ward number Kunmari gi ex councillor Kalan Chonglu amadi Sagolban BJP Mandal gi Vice President Dr. S Ruhikanta Sarmana sarugya ke National Sports University gi Harautel da lam Lokshile haibagi matang da Kangpukpigi Civil Society Organization singna August 13 gi ayuktagi makata na total shutdown gi khongjang sangshin gani toramba adu August 13 fawbu yethokre government ki maike dagi tha sigi tarani thoida issue sigi matang da wari sanana ba khangalakpadagi apunba mifam ama pangthoklaba matung yethokna ba fire basi lokibani haire Imphal East SP gi miyeng makada district asigi commando na tongan ba mafam dagi SP capsule amadi heroin number 4 phagat le haire Imphal East SP gi conference hall da pangthokpa pawgi mifam amada SP Kavikena additional SP operation M Kumarjit ki miyeng makhada commando gi OC B Lantung Wi-Fi na luchingba team amana ngasi ayuk nambol kabo waxing area da thiba humbagi thabak chatake matung da takhelambam Sasikanta sahi kuntra taruk apokpa thambal ngau phagatke Makata na Laimaram Waroi Chingdagi Ningthaujam Angang Tomba Chahi Yangkhani Thoi Apopole Khidrabat Nilachandradagi Heroin Gram Kunmangaga Konana Fagatke Atopa Thaudok Amada Commando Team Amana Khurai Khumidok Turel Mapandagi Sangom Sumbham Majibur Rahman Chahi Kuntaret Apokpa Amu Shaha SP Capsule Lising Kun Chanipan Marfudraga Konana Fagatke Fagalaba Polam Singasi Punna Lupa Lak Nipan Lising Kunithoi Rongi Oigani Haike The tablets coming from Guwahati are the
yot thong manaktagi ZUF ki kadar amangrang ayuk fare hari police ki pauna phagalaba mi sigi maming William Kamai chahi kun none khunji part 1 dagin hari Ukrul district ki Sirara Khongi Lomi Singna organic farming togduna chemical fertilizer yaugdaba u morok puthokpa hore organic farming ase horticulture department ki Manipur organic mission agency na MOVCDNER gi makada garden care school police lane ga khusam naduna paikhat khibani sahi asigi June thada khul gi hectare chamagi mafam da thakiba u morok sing lokpa hokre ngasi project director S Babichan garden care gi mihut asem bhakta yauna official singna morok thari ba mafam sing yengsin kre lomi singna organic farming togduna u morok thana na bagi thorang lokat pirakpagi damak department pu thagat pa phongdokhe matung da su organic farming area asida paikhat kani hari project director S Babichan department na hana khalam badagi chang khara hantharabasu khunja singna farming asida thawa yorokpasi thagat ningai ni puthokli ba pothok sing service provider na leiraga horticulture department na hayeng dagi miyam da yon ba horagani haike keligi thoklei bu toxicity miyam je khoida nom gi sab sum yawshal lakpani na khoi hujiki trends de yeng matam da sahi nipu yang khai surku matam dagi hona laina je makal yeng mangam da makal miyam thole madu hana tholam da braina khoina khanjei adu masum miyam su control to bangam na ba organic oiba potsi khoina puthoga masi mayam da health hazard oiba sing sidagi problem kitang solve to bangam gadra habi asama da masi tawjabani Vision Creative School of Science the Tamba Mahiroi Khara Lamjing Meira Coaching Center da coaching toba amade center asigi boarding leba yaroi haina school authority na Mahiroi singda kenbagi mawong da chathari ba thawong lepnana ba MSU Thawal district committee na khangale ngasi numidang pangthokpa pau gi mifam amada district committee gi vice president Hari Devna Nivinini phawbagi manungda school gi authority teaching amasung non teaching staff namakna district committee gi office ta punna phaminaduna thodo asigi matangda sengdok minagadabani Masigi mayukta leplabadi M Shuna akan bamiyang changani haike boarding leiba Mahiroi singi cheye na ba wakalon asi numit nini gi manungda chapchap fire ama M2 amsung leba miyang gi mamangda numit nini gi manungda thamgadabani karigumba fire basi thamdaba taragadi M2 na Vision Creative of Science School asi akan bamiyang changani habigi wakam thamjari Sajiwada leiba Manipur Central Jail da HIV Intervention Center ma hangdokre FHI 306 na support Tauraga Nevarna Foundation amadi Manipur State AIDS Control Society na Sinduna Pangtokiba Thoramaduda Max ki project director Valentina Arambam Sajiwa Jail gi SP Fenit Fang amadi Nevarna Foundation gi secretary Sovna Sorokhaibam na Thoramapu Singh Oike Ngaranung silpung amaga minit ni furam tabada tagel khongban gi sai complex lambi haizen pham manakta Sandam Bogen Kauba Mui Ama Nomaina Kaplamba Adu UNLF na Cherak Pikibani Hari Lubasigi Department of Publicity ki Director M Saken ki Cherol Amana Sandam Bogen na Insolutioni Tara Humdegi December Ohumda Piklibi Chahi Ohum Makai Kakta Ngai Ribi Nupi Masa Amabu Nupi Oibigi Kai Kumnaba Mangan Bike Lubasina Hana Dagi Satarakpa Nupi Kunaibu Singnaba Amade Namzat Nam Teknaduna Ikai Kumnaba Mangan Basing Cherak Pibagi Tabak Makatana Satakigani Patre Kanglaba Mui Bagi Lisat Tatabasing Asibu Kankatuna Tambiganu Kunaya Si Yafanabagi Damag UNLF na Changshiliba Kongtang Asida Miyam na Sumating Pangbiu Hari Hauziamukan na Temba Bentalogere Ladies Fitness World Keshambat Junction Tidim Main Road Ihan Hanbo na Hangdok Java Nupi Kaktagi Oiba Fitness Center ni Fitness Center asida aerobics, Zumba amasung makhal khudingi bodybuilding equipment su thamjari Adomna adongi convenient oiba khudong chaba matam ama yenglaga sanaba lakpiu Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi jolib syrup amasu jolib capsule bu changne sinabiu Join the first Imphal Trade Show 2017 starting from 1st August to 14 August at Hapta Kangjebung Palace Compound. Organized by Socialist Students Union of Manipur SSUM. The main events are Sangari Lamjel for the first time in Manipur, Open Mukna competition, cultural show, painting competition, food court fun and marketing under one roof. There will be participants from all over India and foreign countries.
Helping Hand Finance Service Pauna Bazar amasung branching da apikpa sendoi da group loan pizari lobiyu. Loinana hausare tha amada anirak oiba lottery cum tender stop payment savings scheme lottery phawbada lakh mari ahangba share khara leiri yaubiho. Phone number 0385205178 or 8974877505. Hello Doctor. ISTV na sagol chen kuding numidang wala pung taruk taba matam da sanduk sa live calling program ni lag batang tara sagol chen numita Dr. Dhanavir Singh, Department of Surgery Jennings as a guest doctor or begini. It's breast cancer early detection and treatment hypersinia. Adom na call to biya kada by phone number 2442336. Break matung lumiyam kan taram nok chari. Combating violence against women for college students haibatim that no magi oiba awareness program ama Porom Party Labor Modern College the Pangtokre. Manipur State Commission for Women at Sinduna Pangtok Bathoramaduda, Commission ki Chairperson Dr. K. Sobita, Modern College ke Principal Dr. K. Viren, Commission ki Member Soibam Nilima Amadi, Ranjita Golmaina Sarugya K. Commission ki Chairperson Dr. K. Sovitana, Nupida Sathariba Miyot Minay Kayasi, Hantahan Bada, Mayroi Nupa Singi at Chobo Todang Lay, College Sinda Sigumbai Awareness Program, Makatana Satakigani Haike. Isina ihan hanba koi kongthang ni masigi da makta koina college da laiba mayam singa sida gyan ta handana makoi da tungi wakhalon che koi samaj ma sep to ba habse moi makutta leirabani habsi koina tahana bi da makta tongan tongan ba legal expert su koina moi ko ge yaujeri aduga maruina commission na akoina lokholiba daita mayam singa se makoi da gyan dana akoi da moi da awareness ma pi ba moi punung da leramba wakhalon moi hidden spirit mayam se koina arise to hole har kanda akoina khaliba commission gi amna fajakraba protect society habse protect society while we are protecting our women pride haiba asigi sida koina luxury commission gi role sigi wakhalon sisu moi the insight to hongeni haiba wakhalon si loinana asugum si khoi pangtok chabani KSA Lamlong Higher Secondary School Unit ki naung na thau puna na ba pari athokpambu President Tuikal Bu General Secretary oina khankre Pasway Assembly Constituency gi manung chana laiba Haino Rock Primary School da masa khangdaba singna phatta haudi tawsilambatana tana wana khaba sambal su thudeklamni hari thodo sigi matang da school sigi headmistress Samurai Lakpam Anuradha Devi na phungrukhibada haukiba August 3 ta lekai asidagi wa lauraga school asi sa sanchangdana ba sambal khajinki masigi matungda ngarang amasung asigi lonaba ahingda masa khangdaba singna phatta haudi tawsilamki asigumba thawang asi marilainaba singna yengsinbina ba appeal tawki Thodo Sibu Lebak Macha Tadaba Thodok ni Haina the Samgi Secretary and Edition na Pungdupaga Luinana Asigumba Thodok ta Jeneva Sing Marilainaba Authority na Thidok Tuna Matik Sabat Cherak Pigadabani Haike Thong Thonau like travel schools Kenosiki Manung Singda classroom Singda Kanakana Gumba Sakanda Musingna Miam Lake Tabatanza Changaga Koina Sana Unibagi Kenosing Kudam Changam Sing Hariba schools the Koida Fangze Aduna Marilainaba Kenosingna Manipur Government Level Education Department na amadi Police Department na sumana tawsaliba school singda phata hawdi tawsaliba sigum masing se masi gi mathakta masi phagalaga makoi mathakta maral ge badugumba chapchaba kerosi chairaksi phangan binaba akoi desangi maikai degi appeal tawjari Kaksing Municipal Council gi opposition leader and Narjitna ruling na tawriba thabakta sagatpagi damak mahako ward number 6 ta boycott tawri hari Kaksing Hospital gi Ariba Complex ta sagat pa kaithel mawong tana seminaba haijabada takidaba thawong aduda opposition luchingba amoina mathau tawkidabagi boycott tawbani haina KSS Dorena phongdokle Dukano sagna dunte khar sabada matam sangna jattadaba makhada bus parking oi bayaba adigi mathakda dukan shooting oi kan to bayaba mama yaba khar matam sangna jattadaba modern oi ba pol ma saji hina प्रधान है काउंसिलर से बयान फतब से यावी कोई मोलो करी सुतानर मसु लेते माना वो इलेक्शन कमिटी में ले अदु सुतानर में वार्ड की प्रजा अंत सुतानर दब अदु मुझे के बिनो माजी मोइते दिन सोशल तो थासिकी कुंट्रा फावबा चथगदबा न्यू इंडिया प्रोग्राम की सरुकम ओइना
BJP Thawal District na Sinduna Khongjong War Memorial Complex da leiba Pauna Brajabasigi mafamda lei sukatuna ikai khumnabut khre Thormaduda MLA P Brozen BJP ki Vice President M Hemanta Mahila Morcha ki President Sumati Bala BJP Thawal District ki President L Deven Susarukia ke Central Government amasung BJP Central Office ki pautak matungina leiba ka sigya thoba singi mafamda ikai khumnaba utpagi thoronggi sarukama oina Thawal District ki oina su Khongjom Landa lekidraba singi mafamda ikai khumnaba utpani hari New India hai na pangtokpa Naya Bharat na pangtokpa thormasigi pangtokpuri ngasigi thormase koi yamna Manipur ga mari laina ba hajib tare Manipur yamna mari laina ba wari koi Anglo Manipuri war ge aroiba langteng lagi mafam masire koi leikat pelak sebani masida pendam di Maoist Communist Party Manipur gi taruklak suba mapok kumon August 10 na lakpada lubasina miyam da ek proposal pirakle Lubasigi Standing Committee gi Coordinator Kayong Hal Mangagi Cherolamana Lubasigi oina hokiba mangarak suba mapok kumon dagi tarulak suba mapok kumon numit asi fawada political movement ki oina chawna kumang chokshin beleke Lubasina Revolutionary Village kaya semgatuna Revolutionary Family chama hena semgat pak ngamke Malem gi oiba thakta yawl lalolu kuntra henbaga Punmin naduna Red and International May Day apun bacharol da lubasina kuyek piduna thoram pangthoke lubasina ing solusingani tarataret asigi manungda thamkiba pandam sing hauzik fawagi oina mapung phana pangthokpangamre Manipur da anoba yawol lalhogi achumba amadi top pa masak adu miyamda phawnana ba lubasina kanna honari hare Jam College Arts ki mairoi singna college ki anoba mahiroi chamakun ama Ming sanana ba lawriba firep yaning da ba phongdokchuna college campus da khongjong sangshin kre mairoi lising ama admission hana tawkraba matung nauna muk loksilakada ba asida hena khudong sada ba mayukna ragani hauzik phawbada maning da phamliba mairoi sing ojana takpa phajana taba phangdre government ki order ase handoktrabadi khongjang makha na sangshin gani haire Masih aku ni sanction dari bu kongjan sigi mangoi na aku hana na order thok thangi mamang da cuma pau mo phangbadagi aku order je thokpi kano na haje giba leire adumakku yam ona taina ba mo makakta aku ni haiba pochi yamna thawoi da ba aku ni haiba pochi yam usitta bagi mo da government sina tawgira bani na masih aku makata na kongjan junction na ba kan mo kongjan junction na ba siam tha duna leire ingu nagi ba si aku gi nabum thokba aku di unade aku di haibam thokba principal hai adu principal singi koda singi resolution da su aku na pangjab masagi aku ina high spirit chiga chama na kolam da aku ju ya de haba ko tu stand tawo ko tu lepe tawo da bu aku ina mayam mau chinjara ka ko ina kongjang si section jab kunno kamin gi order ayin bersatra kamin gi order ayin bersatra infrastructure hana swasta abhiyan ki manung channa cyber crime police station na sinduna reporter leiba Brilliant School da cyber crime ki awareness program ama pangthokre thoramadu da OC Dr. Mohit Kumar na resource person oina wangang ke NIC Bisnupurna Sinduna district asigi manungda leiba government school singi mairoi sing Aadhaar number gi thabak Balram Upper Primary School Nambol da hodokre thoramadu da district manager e-governance Prasanta oinam AI Atom Gunamani ZEO John 4 ticket register sarukya ke thasigi kunipan phawba Aadhaar kapagi thabak asi chathagani hare Vision document ki matangda nongmagi oiba sensitization program ama More College ta pangthukre ngasigi thoramadu da Professor N Mohendro O Biren P Ibo Chobana resource person oike lamhangda khong hamba toklasi leina tina chendaba kunai ama ohelasi haiba paungzel puba khongchat ama kakting da chatkre Kaksing PIC division na sinduna pangthokiba thoramadu da Kaksing Municipal Council gi chairperson Moirangthem Ina Khunbi Vice Chairperson Uma PSC Digi Executive Engineer L Gojendra Susarukya ke Kaksing Chumnang Lekai dagi haukiba khongchat aduna Kaksing Kaithel Phawraba matung Kaksing Khongnang mari phangbada lushin ke Women's Welfare Association Defense and Development Committee amadi CRLC Sega Road Khwairakum Lekai na Medical Directorate ka kusag naduna Eden Garden School campus da free medical camp ama chathakre lamdamadu ki miyoi singda lemna layeng baga loina na hidak langthak yenthoke Leimaram da leiba Sadu Chiru waterfall da lagliba miyoi kayana waterfall asigi akoi bada mosin bagi changdi nongmu nongmagi hengalage
Manipur Sarkar na tourist spot sing semgat namba thabak kaya paikaliba sigi manung chana Sadu Chiru waterfall asisu miyeng sangduna waterfall asigi akoibada mosilagliba amadi waterfall yengba lagliba lam koiba singi marakta society na yadaba mongda thabak chatharakpa yauriba si athuba matamda yengshin haningbagi apamba lam koiba lagliba miyoy singna faungnare World Biofuel Day thoram gamari lainana painting competition ama Palace Compound laiba lamyan basanglen da pangthokre Ministry of Petroleum and Natural Gas Government of India gi miyeng makada National Yuva Cooperative Society Cooperative Limited na sinduna pangthokkiba thoram masida mahiroi kayana layek pasangnam nakhe Bisnupur Higher Secondary School gi mahiroi singna jangshil lamba khongjang matam kharagi oina handokle hari Oinam Kendragi MLA L Radhakishore amasung Education Director Lal Maniga punna phaminaduna awara passing athuba matamda piragani haina thajaba pibadagi khongjang asi handokpani hari Relief Center for the Welfare of Differently Abled Person Manipur amadi Northern Disabilities Institute anina sinduna tha ani satharakhiba khutna lonbagi training program loisin kre training asida sarugya kiba mi kunmanga da certificate yantokhe hauzik sanamagi pau lobirase Ngasigi sanabagi pauda Jiri da sathariba taramari suba Chandam Inunganbi Memorial Mini Boys Football Tournament ki ngasig sanaki ba ani suba semi final match ta PYC Faitol na Oriental Club Babu Parabu Panjil goal manga sinoda maitiba piduna final sankre Cookie Sporting Club ka PYC Faitol ga thasigi taramathoi da final da thengnaragani Jiribamgi Kalimai Mandopta Chathariba Tarataruk Suba E Tilotama Devi Memorial Mix Kang Tournament ki ngasisana kiba League Round Mesta KYC Kalinagar na Ima Kangkut Kalinagar bu Panchil Tarataruk Tarada Thoikre Hayeng Mital Jiribam amasung NMK Ningthembam ga sanagani District Sports Association Kaksing na Sinduna Association asigi ground Chathariba Super Division Football League ki ngasisana kiba ahanba match ta YPO Sorana Sau Kaksing bu Goal Marishno da maitiba pikre ani suba match ki sanaki bada YDO Sora amadi KPSC Kaksing goal ani sanaduna draw at kre District Sports Association Bisnupur na sinduna Bisnupur Mini Stadium da chathariba First L Itomcha Memorial Super Division Football League ki ngasa sanaki ba match da Sai SSG Utlogna FC Moirangbu goal mari ahum da maitiba piki First Division gi sanaki bada TYDA Topulna Krishabu goal mangasnoda maitiba pikre Manipur Arm Wrestling Association Sinduna Anirak Suba Inter School Arm Wrestling Meet Matang Tha Amadagi Ahum Phawba Kakwa Community Hall da Pangthuklagani Entry Pisin bagi matam Tha Sigi Kuntra Phawbani RK Brojendro Singh Memorial MU Inter-College Badminton Men and Women Tournament Kamakya Pemton College Hyang Thang na Sinduna August 18 dagi kunmathoi fawba college asida pangthuklagani Manipur University Sports Committee da affiliate toba college amadi institution singna August 19 fawba gi manungda entry pisilakna ba khangale Kolkata da mathang thagi mapan dagi pangthokadoriba kunmapan suba is John Junior Athletic Championship ta Manipur gi mahut sinana ba nupa masa amadi nupi masa sanaroi yang kaitaru ki ming Athletic Association na lauthokre Khangalaba sanaroi singna August 13 fawbagi manungda as proof certificate ka loinana mari lainaba che chang singa loinana report torna ba khangale makata na sanabagi paw bayan thojamdagi phangbigani Manipur ki sarmi amadi ais busanna sahi tramri makhagi nupa macha amadi nupi masagi Haita Championship Series Tennis Tournament ki title lokre state tare ki nupa macha amadi nupi macha tennis sanaroi nipurom na saruk yaduna thasi ki tang tare ki lampen pat officer club ki tennis court All India Tennis Association ki miyeng makhada Manipur Tennis Association na sinduna chathariba sahi tramri makhagi nupi macha amadi nupa masagi Haita Championship Series Tennis Tournament Manipur Sarkar ki Additional Chief Secretary Shambhuna athoiba minthunglen Waiduna Lucian Gray.
ngasi sanakhiba nipi masagi aroiba metsa Manipur gi Sarmi enna Assam gi Kalpita Raikhowobu set ani sino taruk amma amadi taruk ahumda maitibu piduna title lokhibani nupa masagi sanakhiba aroiba metsa su Manipur gi Haubam Busanna Assam gi Ansit Gogoibu set ani amma taruk taret taruk ahum amadi taruk amada maitibu piduna title lokhi championship asigi doubles ki sanakhiba aroiba metsa Assam gi Ansit Gogoi amadi Ansit Bora gi Jurana Manipur gi Aswajit amadi Telangana gi Kusal gi Jurabu set ani sino taruk amma amadi taruk amada maitibu piduna champion oikre makong mathang tarba sanori singda thauram bapu singna sel gi mana yauna trophy amadi certificate sing khusinaki I wish all the young players to keep improving and do better, and of course keep their parents running from one place to another, accompanying them. Match conduct okiba center referee na asumba decision pd haiduna raw liring bam lekai gi team supporter sing yauna sanaroi amadi official sing na phajadaba wahiwata season aduna akan mamongda protest tokre center referee na su sanaroi ama oibagi wangmada phajadaba thawong utkiba sanaroi sing da su yellow card utki Impal East District Football Association Sinduna Mamang Thagi Jun Gitang Kuntratagi Team Taramatoina Saru Yaduna Satariba Maharaj Kumar Garnindazit Memorial Super Division Football League Tournament ki ngasi Ketrigaugi Aba Ground Sanakiba Ahanba Mersa SAK Yumnam Kunongna UPSC Pukhaubu Gol Amasinoda Maitiba Pikre Mersa Sida Mai Pakiba SAK Yumnam Kunogi Gol Ahumadu T Ronen M Romi Amadi Shankarana Merski Tarom de Shuba Taramapal Suba Amadi Marpunipal Suba Minita Sanki Mersa Sida Maiti Kiba UPSC Pukhaugi Amatangarba Goladu Itosana Merski Apiba Matangi half a minute Ahumda Sankibani League Asiki Anisuba Merski Sanakibada Rao Lining Bamlekaina Upa Kiangwibu Gol Ani Amada Maitiba Pikre Mersa Sida Mai Pakiba Rao Lining Bamlekagi Gol Anidu Sancho Horamna Merski Kunipal Subamadi Humputratre Suba Minita Sanki Mersa Sida Maiti Kiba Upa Kiangwigi Amatangarba Goladuna and Razuna Merski Yankimanga Suba Minita Sankibani Amaromda Association Sinduna Ground Asida First Division Football League ngasi sanakiba Metsa Nesu Kuraina Angtha FC bu gol ahum amada maitiba pikre Metsa sida mai pakiba Nesu Kurai gol ahum madu S Krishna Nandana Mersi Kuntra Subamadi humpu matoi suba minita gol ani sanki atopa gol aduna T Dexon na Merski humputra manga suba minita sanki bani Metsa sida maiti kiba Angtha FC ge matangar gol adu Arunna Merski apiba matamgi ahap minute ahumda sanki bani Unit Tarom dagi Nupa Masa Amadi Nupi Masa Fencer Sohung Kuntra Matoina Saru Yaduna Thasi Kitang Manga dagi Kuman Lampak Indoor Stadium da Satariba Tarom Bishiba Governance Cup East 11 Fencing Championship ki ngasi pangtukiba Subjuna Girls ki Sebarda SWC Khongmangi L Abi Unit Asiki NJC Amadi KISAC Khongmangi KIS Jasmina Misikol Kurai Konsam Lekagi S Dhanapiarina Ahan Bani Subamadi Ahum Suba Position Takre Subjunior Girls ki Fuel ki pangtukiba Sai RC Tagilgi W Sonia Unit Asigi L Nirmala Upa Kiangwigi N Asamadi Unit Asigi L Bidya Laksmina Ahan Bani Subamadi Ahum Suba Position Taki Kuman Lampak Indoor Stadium na Satariba Sahitra Mri Makagi Nupi Masagi Amadi Sahitra Tret Makagi Nupa Masagi East 11 Inter-School Handball Tournament ki ngasi sanakiba Nupa Masagi matching da Impal East District na Ukulbu Gol Kuntaret Tarukta Bisnupur District na Faizolbu Gol Taramatui Tarukta Sandel District na Jiribambu Gol Taratret Mangada Impal West District na Thawalbu Gol Kulhumdoi Taratreta Faizol District na Kangpupibu Gol Taramatui Nipal da Amadi Impal East District na Kaching District bu Gol Tarataruk Nipal da Maitiba Piki
Amaromda nipi masagi sanakiba matchingda Jiribam district na Ukul district pu goal taruk mangada Imphal East district na Thobal bu goal taret Sinoda Kangpopi district na Jiribam district pu goal taret anida madi Imphal West district na Ukul district pu goal tarani thoi marida maiki bibike Amarom da Sahitra Amri Madi Tratret Makagi Nupamasa Madi Nabi Masagi East 11 Inter-School Archery Tournament ki ngasi pangthokiba Sahitra Tret Makagi Nabi Masagi Recap ki final da Thawal gi ke Pramesurina punna score lising magasubna merfutra mathoi phangduna ahanba district asigi El Suniana point samapan humai frutra ni thoi phangduna ani suba madi district asigi TI Samantana score samapan tarhongdoi phangduna ahum suba position takhe Sahitra Tret Makagi Nupamasagi Recap ki pangthokibada Imphal East District ki KS Rohitna punna score lising magasani kunthani thoi phangduna ahanba Imphal West District ki W Reolna na punna score lising magasani kunmari phangduna ni suba madi Imphal East District ki Boipu Vaitiana score lising magasani taratret phangduna ahum suba position takhe Amaromda Sahitra Amri Makagi Nipi Masagi Recap ki pangthokibada Imphal East District ki Y Anupamana punna score lising magasani humanga phangduna ahanba Thawal District El Simana punna score lising magasa magakuntratret phangduna ani suba madi Imphal West District ki Lanchen Bina point samapan ngahmutra homdoi phangduna ahum suba position takhe Category asigi nupamasagi pangthokibada Imphal East ki AK Amarjina punna score lising magasani humputra matoi phangduna ahanba district asigi MD Aman Alina point lising magasani kun mathoi phangduna ani suba madi district asigi Rahul Irengbamna point lising magasupna yankhumdoi phangduna ahum suba position takre Siri Gopal Dev second Likam Knockout Open Kang Tournament ki ngasi sanakiba match Gopal Dev Kangkut Timbina IWKK Kangkut Usekon bu maiti bapikre Manipur Kang Association ki imiyang makada Ya School Gopal Dev Kangkut na sinduna thasigi tang taritegi Kangkut tarung na saruk yaduna Ya School Gopal Dev Kang sangda chathariba Siri Gopal Dev second Likam Knockout Kang Tournament ki ngasi sanakiba match Gopal Dev Kangkut Timbina IWKK Kangkut Usekon bu Panjel kulum noi tramanga da maiti bapiki hayeng kangchang asida teka kangkut pisum mamadi thangmaiban kangkut ka sanagani Thagachari makha taba pawda ngasi nongmagi oiba ingasagi paw ngasigi oikiba ingasagi pawda ICAR nampel patagi pirapa pawgi matungina ngasigi khwaidagi sakiba Celsius degree 38.3 Khwaidagi ingba Celsius degree 18.9 Nuksita yawa ising manilgi sang ayukta sa da marfu taramanga nungtilda sa da marfu humdoy oike Ngasigi nong suki bagi sang 2.4 mm ni Haujare badamaroi pa mukhana Tongan ba kuki lalalup singa tongnari ba suspension of operation chahi ma sangdok ba haina ngasi Delhi da pangthok ba nakalohong gi wari sana bada yana kre Tungi mirol bu marai bag nung sibagi mamita han ba mathau tai haina works minister TS Bishwajit na phongdo kre amade Manipur da su malem gi yelong mi gi nimit thoram pak sana pangthok na kre ngasi go na dia estim na pizza pa matang solution jare mieng tabiri ba singba mukhanna kharum jare